ꯃꯔꯣꯏ ꯃꯄꯥꯡ ꯊꯥꯛꯆꯤꯜꯂꯁꯤ. ꯍꯥꯏ ꯃꯌꯥꯝ, ꯉꯁꯤꯗꯤ ꯋꯤꯟꯇꯔ ꯁꯤꯖꯟꯒꯤ ꯑꯍꯥꯟꯕ ꯌꯣꯡꯆꯥꯛꯀ ꯍꯪꯒꯥꯝꯒ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨꯒ ꯍꯪꯒꯥꯝ ꯊꯣꯡꯕꯒ ꯇꯧꯖꯔꯛꯀꯦ ꯃꯌꯥꯝ. ꯌꯦꯡꯃꯤꯟꯅꯁꯦ. ꯚꯤꯗꯤꯑꯣꯁꯦ ꯀꯨꯏꯔꯦ ꯅꯝꯗꯕ ꯑꯃꯗꯤ ꯌꯦꯡꯃꯤꯟꯅꯁꯦ. ꯑꯩꯅ ꯍꯪꯒꯥꯝꯁꯦ ꯊꯥꯎ ꯉꯧꯗꯕꯤ ꯆꯝꯅ ꯊꯣꯡꯉꯛꯀꯦꯀꯣ ꯃꯌꯥꯝ. ꯑꯗꯨꯗꯤ ꯃꯟꯕ ꯂꯣꯏꯔꯒ ꯁꯦꯝꯕ ꯂꯣꯏꯔꯒ ꯌꯦꯡꯍꯟꯖꯔꯛꯑꯒꯦ ꯑꯃꯨꯛ. ꯁꯤꯒꯤ ꯍꯪꯒꯥꯝ ꯃꯀꯥꯁꯦ ꯀꯨꯏꯔꯦ ꯆꯥꯗꯕ. ꯉꯔꯥꯡꯗꯤ ꯌꯣꯜꯂꯝꯃꯦ. ꯇꯤꯟ ꯅꯨꯡ ꯌꯥꯎꯕꯁꯦ ꯐꯖꯅ ꯌꯦꯡꯕꯤꯕꯀꯣ. ꯑꯗꯣ ꯃꯌꯥꯝ, ꯑꯩꯅ ꯋꯥ ꯉꯥꯡꯕꯗ ꯇꯥꯕꯗꯤ ꯈꯔ ꯅꯨꯡꯉꯥꯏꯔꯔꯣই. ꯀꯩꯒꯤꯅꯣ ꯍꯥꯏꯕꯗꯤ ꯑꯩꯁꯦ ꯂꯣꯛ ꯊꯨꯡꯕꯒꯤ ꯅꯥꯇꯣꯟ ꯌꯥꯝ ꯐꯨꯟꯕꯒꯤꯅꯦꯕꯀꯣ. ꯑꯗꯨꯗꯤ ꯑꯩ ꯁꯠ ꯁꯠ ꯁꯦꯝꯖꯤꯟꯖꯔꯛꯑꯒꯦ ꯃꯌꯥꯝ, ꯑꯗꯨꯒ ꯌꯦꯡꯍꯜꯂꯛꯑꯒꯦ ꯊꯣꯡꯕꯗ ꯑꯃꯨꯛ. ꯍꯪꯒꯥꯝꯁꯦ ꯃꯜꯗ꯭ꯔꯤꯉꯩꯁꯤꯗ ꯑꯩꯁꯦ ꯉꯥꯔꯤ ꯉꯇꯥꯏꯁꯦ ꯁꯤꯗ ꯂꯧꯒꯦꯀꯣ. ꯚꯤꯗꯤꯑꯣꯁꯦ ꯌꯥꯝ ꯉꯥꯟꯅꯗꯤ ꯎꯔꯝꯃꯔꯣꯏ, ꯀꯩꯒꯤꯅꯣ ꯍꯥꯏꯕꯗꯤ ꯃꯩ ꯃꯨꯠꯈ꯭ꯔꯦꯕꯀꯣ. ꯃꯣꯔꯣꯛꯁꯦ ꯌꯥꯝ ꯊꯥꯛꯑꯣꯏꯒꯦ, ꯍꯥꯏꯕꯗꯤ ꯑꯉꯥꯡ ꯌꯥꯎꯕꯅꯤꯅꯅꯦ ꯆꯥꯕ ꯉꯝꯗꯦ. ꯌꯥꯝ ꯃꯨꯟꯅ ꯂꯧꯗ꯭ꯔꯁꯨ ꯌꯥꯏꯗ ꯁꯤ. ꯀꯨꯀꯔꯗ ꯀꯥꯝꯊꯣꯛꯑꯒ ꯊꯣꯡꯒꯦ ꯍꯪꯒꯥꯝꯁꯦ. ꯌꯥꯔꯅꯤ. ꯀꯨꯀꯔ ꯊꯥꯡꯒꯠꯀꯦ. ꯃꯍꯤꯁꯦ ꯃꯔꯣꯏꯁꯤꯁꯨ ꯁꯤꯗ ꯁꯩꯖꯤꯜꯂꯒꯦ. ꯇꯤꯜꯍꯧ ꯃꯅꯥꯗꯣ ꯂꯩꯔꯗꯤꯀꯣ ꯍꯥꯎꯕꯅꯦ ꯌꯥꯝꯅ. ꯁꯤꯡꯁꯤꯁꯨ ꯁꯨꯃꯥꯏꯅ ꯈꯔ ꯄꯣꯞꯍꯜꯂꯦ. ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯅꯝꯒꯥꯏꯕꯤꯔꯒꯅꯦ ꯍꯥꯞꯀꯦ ꯃꯍꯤꯁꯦ. ꯀꯣ ꯍꯧꯖꯤꯛꯀꯤꯗꯣ ꯄꯨꯔꯨꯛ ꯁꯧꯔꯦ. ꯁꯤ ꯍꯩꯖꯤꯜꯂꯒꯦ. ꯍꯩꯖꯤꯟꯒꯦꯀꯣ ꯄꯥꯝꯃꯨꯏ. ꯃꯍꯤ ꯄꯨꯗꯨꯛ ꯁꯧꯔꯦ. ꯑꯗꯨꯒ ꯉꯥ ꯑꯌꯥꯏꯕꯁꯦ ꯁꯨꯃꯥꯏꯅ ꯃꯟꯊꯣꯛꯑꯦ ꯑꯩꯅ. ꯑꯗꯨꯒ ꯍꯥꯞꯆꯤꯜꯂꯒꯦ. ꯃꯍꯤ ꯁꯧꯔꯦ ꯄꯨꯔꯨꯛ. ꯍꯪꯒꯥꯝ ꯍꯥꯞꯆꯤꯟꯕ ꯌꯥꯔꯦ. ꯁꯤ ꯇꯟꯖꯥꯁꯤꯗ ꯑꯍꯥꯎꯕ ꯑꯃ ꯂꯩꯔꯦ ꯃꯌꯥꯝ. ꯁꯤ ꯍꯔꯤꯕꯣꯞ ꯊꯥꯛꯍꯧꯗ꯭ꯔꯦ. Oh my god. ꯍꯪꯒꯥꯝ ꯊꯣꯡꯕꯗꯗꯤ ꯍꯔꯤꯕꯣꯞꯁꯦ ꯌꯥꯝ ꯆꯥꯅꯩꯀꯣ ꯑꯩꯒꯤ ꯑꯣꯏꯅ. ꯑꯣꯠꯈꯥꯏꯕꯤꯒꯦ ꯁꯨꯃꯥꯏꯅ ꯁꯤ ꯑꯣꯠꯈꯥꯏꯕꯤꯈ꯭ꯔꯒ ꯑꯅꯤꯔꯛ ꯀꯥꯝꯊꯣꯛꯀꯦ. ꯑꯗꯨꯒ ꯃꯅꯤꯜ ꯂꯧꯊꯣꯛꯑꯀꯥꯟꯗ ꯊꯨꯝ ꯊꯥꯛꯑꯒ ꯁꯧꯍꯜꯂꯁꯦꯕꯀꯣ, ꯊꯨꯅꯕꯒꯤ. ꯒ꯭ꯌꯥꯁꯁꯨ ꯁꯦꯞ ꯑꯣꯏꯅꯕꯒꯤꯗꯃꯛꯇ. ꯍꯧꯖꯤꯛꯇꯤ ꯒ꯭ꯌꯥꯁ ꯌꯥꯝ ꯇꯥꯡꯕꯅꯤꯅꯀꯣ ꯃꯌꯥꯝ. ꯁꯤꯡꯖꯨꯒꯤ ꯍꯋꯥꯏ ꯃꯇꯣꯟꯁꯨ ꯃꯜꯂꯁꯤ. ꯇꯤꯟ ꯌꯥꯎꯕꯁꯦ ꯌꯥꯝ ꯇꯜꯂ ꯍꯩꯅꯗꯦꯕ ꯆꯥꯕ ꯊꯛꯄꯗ. ꯋꯤꯟꯇꯔ ꯁꯤꯖꯟ ꯌꯧꯔꯛꯑꯕꯅꯤꯅ ꯃꯌꯥꯝ ꯏꯟꯖꯥꯡꯗꯤ ꯊꯣꯡꯉꯨꯕ ꯈꯨꯗꯤꯡꯒꯤ ꯍꯥꯎꯕ ꯍꯧꯔꯛꯑꯦ. ꯏꯪꯕꯁꯤꯒꯤ ꯈꯜꯂꯨꯔꯗꯤ ꯇꯜꯂꯦ. ꯐꯖꯅ ꯀꯥꯝꯊꯣꯛꯄꯤꯔꯁꯤ. ꯀꯪꯍꯜꯂ ꯊꯝꯃꯔꯁꯤ. ꯍꯧꯖꯤꯛ ꯀꯨꯏꯔꯦꯀꯣ ꯃꯌꯥꯝꯁꯨ. ꯀꯨꯏꯔꯦ ꯃꯁꯥꯕꯨ ꯁꯣꯛꯑꯦ. ꯐꯪꯗꯦꯕ ꯁꯤꯗ ꯄꯥꯛ. ꯑꯗꯨꯒꯤ ꯍꯪꯒꯥꯝ ꯊꯣꯡꯕꯗ ꯊꯥꯛꯀꯦ. ꯊꯣꯡꯕꯗ ꯄꯥꯛꯀꯣꯟ ꯉꯥꯡꯕꯨꯗꯤ ꯉꯥꯡꯉꯁꯨ ꯊꯥꯛꯆꯟꯒꯦ. ꯃꯅꯝꯗꯣ ꯐꯪꯉ ꯂꯣꯏꯔꯦ. ꯀꯨꯀꯔꯁꯦ ꯑꯅꯤꯔꯛ ꯀꯥꯝꯈ꯭ꯔꯦ. ꯌꯥꯝ ꯊꯨꯕ ꯃꯅꯤꯜ ꯂꯧꯊꯣꯛꯄꯒꯤ ꯏꯁꯤꯡꯁꯦ ꯁꯨꯃꯥꯏꯅ ꯍꯦꯛ ꯊꯥꯗꯔꯒ ꯊꯣꯛꯄ. ꯁꯤꯅ ꯍꯦꯛ ꯐꯔꯦ. ꯊꯨꯝ ꯊꯥꯛꯆꯤꯜꯂꯒꯦ. ꯊꯥꯛꯑꯗꯤ ꯍꯥꯎꯒꯗꯕꯅꯤ ꯍꯋꯥꯏꯖꯥꯔꯁꯦ. ꯃꯈꯨꯝ ꯉꯥꯏꯍꯥꯛ ꯀꯨꯞꯁꯜꯂ ꯊꯝꯒꯦ. ꯀꯨꯏꯔꯦ ꯐꯗꯤꯒꯣꯝꯁꯤꯁꯨ. ꯐꯗꯤꯒꯣꯝꯁꯦ ꯍꯞꯇꯥ ꯑꯃ ꯍꯦꯜꯂꯦ ꯁꯤ ꯊꯝꯃꯤꯁꯦ ꯑꯩꯅ. Wow. ꯐꯖꯅ ꯃꯟꯊꯣꯛꯑ ꯊꯝꯕꯤꯕꯀꯣ. ꯍꯧꯖꯤꯛꯇꯤ ꯐꯗꯤꯒꯣꯝꯁꯦ ꯈꯔ ꯍꯣꯡꯉꯦ.
ꯍꯥꯟꯅꯗꯤ ꯁꯨꯝꯕ ꯄꯥꯝꯕꯤ ꯑꯍꯨꯝꯗ ꯂꯨꯄꯥ 10 ꯑꯣꯏꯔꯝ ꯍꯣꯡꯉꯕꯅꯤꯅ ꯈꯔ ꯌꯥꯝꯅꯁꯨ ꯊꯥꯛꯆꯜꯂꯦ ꯃꯄꯥꯡ ꯊꯥꯛꯆꯜꯂꯁꯤ ꯃꯈꯣꯟ ꯃꯅꯝ ꯇꯥꯕꯗ ꯍꯋꯥꯏꯖꯥꯔ ꯆꯒꯦꯝꯄꯣꯝꯕ ꯃꯅꯝ ꯋꯪ ꯂꯥꯛꯑꯦ ꯃꯤꯒꯤ ꯈꯔ ꯊꯝꯒꯦꯀꯣ ꯃꯔꯣꯏꯁꯦ ꯍꯥꯎꯕ ꯍꯥꯎꯇꯕ ꯃꯅꯝꯗꯤ ꯅꯨꯡꯁꯤꯔꯦꯍꯦ ꯄꯥꯈꯣꯟ ꯊꯥꯛꯄꯗꯒꯤ ꯐꯗꯤꯒꯣꯝꯒ ꯊꯠꯂꯒꯦ ꯁ꯭ꯋꯥꯏꯗ ꯊꯠꯂꯒꯦ ꯑꯗ ꯃꯈꯨꯝꯁꯦ ꯈꯨꯝꯖꯤꯜꯂ ꯊꯝꯒꯦ ꯃꯔꯣꯏ ꯃꯄꯥꯡꯁꯤꯡꯗꯣ ꯑꯗꯨꯗꯤ ꯌꯣꯡꯆꯥꯛ ꯑꯃꯨꯛ ꯈꯦꯠꯅꯕ ꯍꯧꯔꯁꯤ ꯌꯣꯡꯆꯥꯛꯁꯦ ꯑꯍꯥꯟꯕꯅꯦ ꯍꯥꯎꯒꯗ꯭ꯔꯥ ꯍꯥꯎꯔꯣꯏꯗ꯭ꯔꯥꯗꯤ ꯈꯪꯗꯦ ꯀꯩ ꯂꯝꯒꯤ ꯌꯣꯡꯆꯥꯛꯅꯣꯗꯤ ꯈꯪꯗꯦꯀꯣ ꯍꯪꯉꯛꯇ꯭ꯔꯦꯕ ꯃꯆꯜꯁꯤꯗ ꯂꯩꯔꯦ ꯁꯤꯡꯖꯨꯒꯤ ꯌꯣꯡꯆꯥꯛꯁꯤꯗꯤ ꯌꯥꯝꯗ꯭ꯔꯦ ꯑꯅꯤ ꯑꯣꯏꯖꯔꯁꯨꯀꯣ ꯄꯤꯛꯄꯅꯤꯅ ꯌꯥꯝꯗꯦꯕ ꯁꯤꯗ ꯂꯩꯔꯦ ꯉꯥꯔꯤ ꯃꯣꯔꯣꯛ ꯄꯥꯝꯃꯨꯏ ꯁꯨꯃꯥꯏꯅ ꯇꯩꯁꯟꯒꯦ ꯌꯣꯡꯆꯥꯛꯀ ꯉꯥꯔꯤ ꯃꯣꯔꯣꯛꯁꯤꯒ ꯍꯥꯟꯅ ꯅꯩꯕꯤꯈꯤꯒꯦ ꯍꯋꯥꯏ ꯃꯇꯣꯜ ꯍꯥꯞꯄꯗꯗꯤ ꯌꯥꯝꯅ ꯅꯩꯔꯔꯣꯏꯒꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯇꯣꯛꯀꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔ ꯇꯣꯛꯄꯤꯕ ꯃꯅꯥꯁꯤꯗ ꯃꯣꯔꯣꯛ ꯀꯩꯀꯥꯁꯦ ꯇꯩꯅꯕꯒꯤꯗꯃꯛꯇ ꯈꯔ ꯁꯤꯡꯖꯨꯒꯤ ꯃꯁꯛꯁꯦ ꯃꯌꯥꯝ ꯁꯤꯡꯖꯨꯁꯦ ꯍꯥꯞꯆꯔꯒꯦ ꯁꯤꯗ ꯁꯤꯅ ꯉꯥꯏꯔꯣꯡ ꯅꯨꯡꯁꯥ ꯍꯥꯏꯅꯕ꯭ꯔꯥ ꯉꯥꯏꯔꯣꯡ ꯍꯥꯏꯅꯕ꯭ꯔꯥ ꯑꯅꯤꯃꯛꯇꯤ ꯍꯥꯏꯅꯕꯅꯤ ꯀ꯭ꯋꯥꯕꯤ ꯑꯇꯥꯎꯕ ꯑꯌꯥꯏꯕ ꯑꯩꯅ ꯁꯤ ꯃꯕꯨꯛ ꯂꯧꯊꯣꯛꯄꯩꯅꯤꯀꯣ ꯑꯃꯨꯛꯇꯣꯡꯕꯁꯨ ꯑꯃꯨꯛ ꯍꯥꯞꯆꯔꯛꯑꯒꯦ ꯃꯈꯥꯗ ꯃꯍꯤ ꯇꯥꯔꯦꯅꯦ ꯁꯤꯗ ꯂꯩꯖꯔꯦ ꯉꯁꯤꯒꯤ ꯃꯊꯦꯜ ꯍꯥꯎꯗꯧ ꯃꯥꯟꯕ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ ꯍꯪꯒꯥꯝ ꯊꯣꯡꯕꯅ ꯁꯥꯏꯌꯦ ꯑꯗꯨꯒ ꯃꯌꯥꯝ ꯀꯩꯅꯣꯝꯃ ꯌꯦꯡꯍꯟꯖꯔꯛꯀꯦ ꯁꯔꯄ꯭ꯔꯥꯏꯖ ꯁꯤꯅ ꯑꯩꯅ ꯃꯃꯥꯡꯒꯤ ꯆꯍꯤꯗ ꯁꯦꯝꯈꯤꯕ ꯌꯣꯡꯆꯥꯛ ꯑꯆꯥꯔꯗꯣ ꯃꯃꯥꯡ ꯆꯍꯤꯗꯤ ꯑꯣꯏꯗ꯭ꯔꯦꯀꯣ ꯍꯟꯗꯛ ꯆꯍꯤ ꯑꯣꯏꯔꯦ ꯍꯥꯏꯗꯤ ꯆꯍꯤ ꯂꯣꯏꯗ꯭ꯔꯤꯕꯅꯤꯅ ꯌꯣꯡꯆꯥꯛ ꯃꯔꯨ ꯐꯖꯕ ꯑꯝꯇ ꯂꯧꯈꯠꯂꯛꯀꯦ ꯇꯧꯕꯅꯤꯅꯦ ꯌꯥꯝ ꯎꯕꯤꯕꯔꯦ ꯌꯥꯝꯅꯁꯨ ꯍꯥꯎꯋꯦ ꯀꯣ ꯌꯣꯡꯆꯥꯛ ꯌꯥꯝ ꯄꯥꯝꯖꯕ ꯏꯆꯤꯟ ꯏꯅꯥꯎ ꯑꯆꯥꯔ ꯄꯥꯝꯕꯒꯤ ꯑꯣꯏꯔꯗꯤ ꯁꯤ ꯁꯦꯝꯕꯤꯌꯣ ꯇꯦꯁ ꯇꯧꯕꯤꯌꯣ ꯌꯥꯝ ꯍꯥꯎꯕꯅꯤꯀꯣ ꯑꯗꯨꯗꯤ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡ ꯁꯥꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯗꯁꯨ ꯍꯟꯗꯛ ꯁꯤꯖꯟꯒꯤ ꯑꯣꯏꯕ ꯑꯍꯥꯎꯕ ꯃꯊꯦꯜ ꯑꯃ ꯄꯨꯔꯒ ꯂꯥꯛꯆꯒꯦ ꯃꯌꯥꯝ
ꯉꯥꯏꯕꯤꯔꯝꯃꯨꯀꯣ ꯕꯥꯏ